ꯈꯨꯡꯒꯪ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯩꯖꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤ ꯉꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯑꯂꯩ ꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯈꯤ ꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯇꯥꯗꯣ ꯃꯅꯤꯙꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ꯫ ꯑꯗꯣ ꯑꯩꯅꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦꯅ ꯅꯪ ꯑꯉꯥꯡꯁꯤꯡꯁꯦ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯁꯨꯔꯤꯉꯩꯗꯅ ꯊꯕꯛ ꯁꯨꯔꯤ ꯃꯃꯥꯏꯒꯩꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯒꯅꯨ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯣ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯅ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯣꯟꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯅꯃꯥꯏꯗꯣ ꯏꯁꯨꯛ ꯏꯁꯨꯛꯑꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ, ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯌꯨ꯫ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯗꯥꯎ ꯈꯔ ꯌꯥꯅꯕꯒꯤ ꯈꯔ ꯅꯣꯛꯎꯅꯦ ꯅꯪꯕꯨ꯫ ꯌꯨꯝꯒꯤ ꯅꯨꯄꯤꯅꯅꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯕꯗꯤ, ꯅꯣꯛꯈꯦꯗꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯈꯔ ꯅꯣꯛꯎꯅꯦ ꯅꯪꯕꯨ꯫ ꯅꯣꯛꯄꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯕꯥꯇꯣꯟ ꯊꯥꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯅꯦ ꯍꯥ? ꯅꯣꯛꯄꯒꯤꯗꯃꯛꯇ ꯕꯥꯇꯣꯟ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ? ꯅꯣꯛꯄꯁꯤꯕꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯅꯦ ꯅꯪꯕꯨ? ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯨ꯫ ꯑꯣ, ꯅꯣꯛꯅꯅꯦ ꯍꯔꯥꯎꯅ ꯂꯩꯔꯣꯏ ꯍꯥꯏꯔꯕꯗꯤꯅꯦ ꯌꯨꯝꯗꯅꯦ ꯄꯩꯁꯥꯗꯣ ꯄꯨꯁꯜꯂꯛꯎꯋꯣ, ꯈꯪꯉꯕ꯭ꯔꯣ? ꯄꯩꯁꯥꯗꯣ ꯂꯩꯔꯒꯅꯤ ꯑꯩꯅ ꯅꯣꯛꯀꯗꯧꯔꯤꯕꯁꯦ꯫ ꯀꯔꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯁꯣꯝꯗꯗꯤ ꯆꯦꯡꯚꯨꯗꯨꯒ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯛ ꯂꯥꯝꯃꯦ, ꯏꯃꯥ ꯆꯥꯛ ꯄꯤꯔꯣ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯤ, ꯅꯪꯉꯣꯟꯗ ꯅꯠꯇꯦ, ꯈꯪꯉꯕ꯭ꯔꯣ? ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯨꯕꯗꯅꯤ ꯑꯩꯅꯅꯦ ꯅꯣꯛꯅꯤꯡꯕ ꯑꯃꯠꯇ ꯅꯣꯛꯅꯤꯡꯗ꯭ꯔꯤꯁꯦ, ꯈꯪꯉꯦꯗꯅ? ꯀꯔꯤꯗ ꯍꯔꯥꯎꯅ ꯅꯣꯛꯀꯗꯧꯔꯤꯕꯅꯣ? ꯊꯕꯛ ꯁꯨꯔꯤꯃꯦꯅ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯇꯥꯗꯣ ꯃꯅꯤꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ? ꯍꯥ? ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ? ꯉꯁꯤꯒꯗꯤ ꯅꯨꯃꯤꯠ 4ꯅꯤꯕꯨ ꯁꯨꯔꯝꯃꯅꯤꯅꯦ꯫ ꯆꯥꯗꯤ ꯁꯤꯀꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯦ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯅꯦꯅ ꯆꯠꯂꯤ꯫ ꯀꯔꯤꯗꯤ ꯍꯔꯥꯎꯅ ꯅꯪ ꯎꯔ ꯅꯣꯛꯀꯗꯧꯔꯤꯒꯦ ꯑꯩꯅ, ꯍꯥ? ꯍꯣꯏꯅꯦ ꯁꯈꯤꯇꯣꯝꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯃꯗꯨꯒꯤꯅꯦ ꯃꯅꯤꯙꯣꯟ ꯍꯥꯏꯕ, ꯍꯦ ꯃꯅꯤꯙꯣꯟ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯣ ꯍꯌꯦꯡ ꯄꯤꯒꯅꯤ ꯍꯪꯆꯤꯠ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯇꯧ ꯂꯩꯕ꯫ ꯉꯁꯤꯗꯤꯅꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯔꯣꯏ꯫ ꯉꯁꯤꯗꯤꯅꯦ ꯍꯦꯔꯥ ꯄꯩꯁꯥꯗꯣ ꯄꯤꯇꯁꯅꯨ, ꯑꯩꯅ ꯃꯥ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ꯫ ꯍꯣꯏꯅꯦ ꯙꯝꯀꯥꯇꯅꯤꯅꯦ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯈꯛ ꯉꯝꯃꯣꯏꯅꯦ꯫ ꯃꯤꯗꯨꯅ ꯄꯩꯁꯥ ꯄꯤꯔꯔꯣꯏ ꯍꯥꯏꯔꯒꯕꯨ ꯅꯪꯅ ꯃꯤꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯄꯩꯁꯥꯗꯣ ꯂꯥꯛꯎꯒꯦꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯊꯕꯛꯅꯦꯅ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅꯦ꯫ ꯋꯥ ꯉꯥꯡꯉꯤꯃꯤ ꯍꯥꯏꯗꯅ ꯍꯤꯡꯁꯥꯕꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛ ꯍꯦꯛ ꯉꯥꯡꯉꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ, ꯔꯥꯁꯤ ꯐꯥꯁꯤꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯪꯕꯨ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯏꯁꯨꯛ ꯏꯁꯨꯗꯅ? ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯁꯈꯤꯇꯣꯝꯕꯤ ꯍꯥꯏꯅ ꯀꯅꯥꯅ ꯊꯣꯜꯂꯤꯕꯅꯣ ꯍꯥ? ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯊꯣꯜꯂꯤꯕ꯭ꯔꯣ? ꯑꯣꯟꯊꯣꯛ ꯂꯥꯟ ꯊꯣꯟꯈ꯭ꯔꯦ꯫ ꯁꯈꯤꯇꯣꯝꯕꯤ ꯅꯠꯇꯦ, ꯗꯨꯈꯤꯇꯣꯝꯕꯤ ꯀꯧꯒꯗꯕꯅꯤ, ꯗꯨꯈꯤꯇꯣꯝꯕꯤ꯫ ꯑꯣ, ꯁꯈꯤꯇꯣꯝꯕꯤ ꯑꯣꯏꯒꯦꯔꯥ ꯗꯨꯈꯤꯇꯣꯝꯕꯤ ꯑꯣꯏꯒꯦꯔꯥ, ꯅꯔꯥꯏꯕꯛ ꯑꯗꯨꯝ ꯐꯩ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯐꯪꯉꯤꯕꯁꯦ, ꯈꯪꯉꯕ꯭ꯔꯣ? ꯃꯤꯡꯅꯅꯦ ꯃꯤꯑꯣꯏꯕꯕꯨ ꯆꯥꯎꯍꯟꯕ ꯅꯠꯇꯦ, ꯃꯤꯑꯣꯏꯕꯅ ꯃꯤꯡꯕꯨ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯕ ꯄꯥꯎꯔꯧꯗꯣ ꯅꯪ ꯇꯥꯔꯛꯇ꯭ꯔꯣ ꯍꯥꯟꯅ, ꯍꯥ? ꯄꯩꯁꯥꯒꯗꯣ ꯄꯨꯁꯤꯜꯂꯛꯇꯅ ꯀꯣꯠꯀꯗꯣ ꯄꯤꯛ ꯊꯟꯅ ꯐꯧꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨꯅꯦ ꯍꯔꯥꯎꯅ ꯅꯣꯛꯀꯗꯕ, ꯈꯪꯉꯕ꯭ꯔꯣ? ꯑꯩꯁꯨ ꯅꯣꯛꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤꯅꯦ, ꯅꯣꯛꯅꯤꯡꯈ꯭ꯔꯕ꯫ ꯑꯗꯣ ꯂꯩꯇꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗꯅꯦ ꯅꯣꯛꯅꯤꯡꯗꯔꯦ, ꯈꯪꯉꯕ꯭ꯔꯣ? ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ ꯉꯁꯤꯒ ꯄꯩꯁꯥꯗꯣ ꯐꯪꯉꯛꯄ꯭ꯔꯥ ꯍꯥꯏꯗꯅ꯫ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯄꯣꯠꯇꯦꯅꯦ, ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯣꯉꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ꯫ ꯀꯥꯟꯅꯄꯣꯠꯇꯦ ꯅꯪꯒ ꯈꯟꯅꯔꯒ, ꯑꯩ ꯊꯕꯛꯇꯣ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯝꯃ꯫ ꯑꯄꯥꯕꯣ, ꯍꯜꯂꯛꯄꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯛꯎꯀꯣ, ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅꯕꯩ ꯑꯆꯥꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯅꯤꯡꯕꯅ ꯁꯤꯔꯦ꯫ ꯍꯣꯏ, ꯏꯄꯥꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯅꯣꯏꯒꯤꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦꯀꯣ꯫ ꯂꯩꯔꯝꯃꯨ, ꯅꯃꯥꯒꯅꯦ ꯏꯟꯊꯤꯟꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯈꯟꯅꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯟꯖꯥꯎ, ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦ ꯅꯪꯕꯨ? ꯂꯣꯏꯔꯦ ꯇꯥꯗꯣ ꯃꯅꯤꯙꯣꯟ, ꯂꯣꯏꯔꯦ꯫ ꯉꯁꯤꯒꯗꯤꯅꯦ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏꯍꯦ꯫ ꯌꯨꯝꯗꯅꯦ ꯏꯆꯥꯑꯣ ꯏꯇꯨꯑꯣ ꯃꯌꯥꯝ ꯆꯪꯅ ꯍꯥꯠꯇꯣꯔꯦꯅꯦ ꯑꯩ꯫ ꯄꯩꯁꯥ ꯄꯨꯗꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯨ ꯐꯥꯎꯕ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯄꯨꯜꯂꯒ ꯉꯁꯤꯒꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ꯫ ꯑꯗꯨꯅꯅꯦ ꯍꯤꯁꯥꯕ ꯑꯃ ꯇꯧꯕꯤꯔꯣ, ꯂꯨꯄꯥ ꯀꯌꯥ ꯊꯣꯛꯑꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯅꯦ ꯄꯩꯁꯥꯗꯣ ꯄꯤꯔꯣ꯫ ꯀꯔꯤꯅꯣꯍꯦ ꯊꯥꯅꯤꯟꯖꯥꯎ, ꯅꯪꯁꯤꯁꯨ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ꯫ ꯉꯁꯤꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯍꯌꯦꯡꯇꯪꯒ ꯉꯥꯏꯌꯨꯗꯅ, ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕ ꯅꯪꯒꯤ ꯄꯩꯁꯥꯗꯣ, ꯑꯩ ꯂꯣꯏꯅꯕ ꯄꯤꯒꯦ ꯍꯥꯏꯕ ꯅꯪꯕꯨ? ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯅꯤ꯫ ꯑꯗꯣ ꯃꯅꯤꯙꯣꯟ, ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯂꯪꯈꯠꯂꯛꯀꯅꯨꯀꯣ, ꯏ ꯀꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪ ꯑꯇꯣꯞꯄ ꯀꯅꯥꯗ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯥ? ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕ ꯃꯤꯕꯨ
ꯀꯅꯥꯅ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯍꯥꯏꯒꯦ? ꯑꯩꯒꯤꯅꯦ ꯌꯥꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯩꯁꯨ ꯁꯨꯖ ꯅꯣꯝꯖꯔꯒ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯤꯅꯤ. ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯅꯣ. ꯇꯥꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯥꯎꯗ ꯄꯩꯁꯥ ꯌꯣꯝ ꯄꯥꯏꯕ ꯅꯤꯄꯥꯗꯣ ꯑꯩ ꯅꯠꯇꯦ. ꯀꯔꯤꯅꯣ ꯈꯪꯗꯦ. ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯄꯥꯏꯌꯦ. ꯑꯗꯨꯛ ꯌꯥꯝ ꯂꯤꯛꯏꯗꯣ ꯀꯔꯤꯒꯤꯅꯣ? ꯏꯍꯦ, ꯅꯣꯏꯒꯤꯅꯦ ꯅꯇꯩꯃꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯣ ꯄꯤꯔꯕꯅꯤ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯅ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯉꯁꯤ ꯃꯪ ꯐꯖꯕ ꯑꯃ ꯂꯩꯌꯦꯅ ꯇꯦꯔ ꯈꯦꯂꯥ ꯁꯥꯟꯅꯊꯣꯛꯎꯔꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ. ꯑꯗꯨꯅꯅꯦꯕ ꯇꯧꯔꯤꯕꯁꯦ. ꯅꯪꯕꯨꯅꯦ ꯑꯃꯨꯛꯇꯪ ꯐꯥꯎꯍꯜꯂꯣꯕ ꯑꯩꯕꯨ. ꯃꯪꯒꯗꯣ ꯈꯔ ꯃꯪꯉꯨꯅꯦ ꯅꯪꯕꯨ. ꯑꯩꯅ ꯅꯨꯡꯉꯥꯏꯔꯒꯅꯤꯅꯦꯍꯦ ꯅꯪꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯁꯦ ꯒꯙꯥ ꯅꯪꯕꯨ. ꯍꯦꯔꯥ ꯇꯥꯗꯣ ꯃꯅꯤꯊꯣꯟ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯉꯥꯡꯗ ꯂꯣꯂꯤꯄꯣꯞ ꯄꯤꯖꯔꯒ ꯊꯦꯝꯕꯒꯨꯝꯕꯅꯤꯗꯦ. ꯀꯔꯤꯅꯣ ꯈꯪꯗꯦ. ꯇꯤꯔꯤꯈꯦꯂꯥꯒꯤ ꯑꯁꯥꯗ ꯑꯩꯅ ꯄꯩꯁꯥꯗꯣ ꯉꯥꯏ ꯂꯩꯔꯕꯗꯤ ꯑꯩ ꯌꯨꯝ ꯀꯥꯏꯕ ꯇꯥꯔꯦ. ꯏꯆꯥꯁꯤꯡꯗꯣ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ. ꯑꯁ ꯉꯥꯡꯅ ꯀꯥꯟꯅꯗꯦꯁꯦ. ꯃꯪ ꯐꯖꯕ ꯃꯪꯉꯨ. ꯑꯗꯨꯒꯅꯦ ꯑꯃꯨꯛꯇꯪ ꯃꯈꯨꯟꯗꯨꯒꯅꯦ ꯄꯩꯁꯥ ꯑꯃꯇꯪ ꯊꯥꯒꯦꯕ. ꯑꯃꯇꯪ ꯐꯥꯎꯍꯜꯂꯣꯏꯕ ꯑꯩꯕꯨ ꯅꯪꯕꯨ. ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯁꯤ. ꯑꯗꯣ ꯉꯁꯤꯗꯤ ꯄꯩꯁꯥꯗꯣ ꯄꯨꯈ꯭ꯔꯅꯨ. ꯅꯣꯏ ꯅꯇꯩꯃ ꯇꯥꯔꯗꯤꯅꯦ ꯀꯣꯛꯇ ꯁꯝ ꯈꯔ ꯌꯥꯎꯔꯤꯕꯁꯨ ꯂꯣꯏ ꯐꯣꯒꯤ ꯇꯥꯔꯦ ꯅꯪꯕꯨ. ꯇꯞꯅ ꯉꯥꯡꯉꯣꯕ. ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯍꯌꯦꯡ ꯄꯤꯒꯦ. ꯁꯥꯎꯅꯣꯕ ꯅꯪꯕꯨ. ꯇꯥꯗꯣ ꯃꯅꯤꯊꯣꯟ, ꯑꯩ ꯉꯁꯤ ꯌꯨꯝꯗꯩ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯒꯅꯦ ꯅꯪ ꯋꯥꯔꯧꯅꯨ. ꯑꯩꯅ ꯍꯦꯛ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯅꯦ ꯅꯣꯏꯒꯤ ꯉꯁꯤ ꯑꯥꯂꯨ ꯃꯈꯣꯡ ꯑꯩꯅ ꯈꯣꯀꯠꯂꯝꯃꯤꯕꯁꯦ ꯂꯣꯏꯅ ꯖꯣꯠꯅ ꯄꯥꯏꯔ ꯇꯧꯈꯥꯏꯔꯝꯗꯣꯏꯃꯤꯀꯣ. ꯑꯩꯉꯣꯟꯗ ꯁꯥꯎꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ. ꯑꯩꯅꯦ ꯁꯥꯎꯔꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ. ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ. ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯄꯩꯁꯥ. ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣꯕ. ꯑꯗꯣ ꯄꯩꯁꯥꯗꯣ ꯄꯤꯔꯒꯅꯦ ꯅꯪ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯩꯁꯥ ꯑꯗꯨꯛ ꯃꯊꯧ ꯇꯥꯔꯤꯕꯗꯨꯕꯣ? ꯃꯊꯧ ꯇꯥꯗ꯭ꯔꯒꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯅꯕꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯁꯨꯔꯤꯕꯁꯦ? ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯌꯨꯝꯗ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯆꯦꯡ ꯋꯥꯜꯂꯣꯏꯗꯣꯏꯃꯤ. ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯄꯤꯔꯣ. ꯑꯗꯣ ꯑꯩ ꯇꯨꯃꯤꯟꯅꯅꯦ ꯌꯨꯝꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯊꯣꯛꯑꯒ ꯄꯤꯔꯛꯀꯦꯕ. ꯉꯁꯤꯒꯤ ꯅꯪ ꯑꯁꯨꯝ ꯀꯨꯂꯥꯏꯅꯕ ꯇꯧꯔꯣꯕ ꯅꯪꯕꯨ. ꯑꯩ ꯍꯌꯦꯡꯃꯛ ꯄꯩꯁꯥ ꯄꯤꯒꯦꯕ. ꯇꯦꯔ ꯈꯦꯂꯥ ꯐꯥꯎꯒꯦꯔꯥ ꯐꯥꯎꯔꯣꯏꯒꯦꯔꯥ ꯑꯩ ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯦꯕ ꯅꯪꯕꯨ. ꯀꯔꯤꯅꯣ ꯈꯔ ꯈꯪꯉꯨ ꯍꯥꯏꯃꯤ ꯊꯥꯅꯤꯟꯖꯥꯎ ꯅꯪꯕꯨ. ꯑꯁꯨꯛ ꯉꯥꯡꯅꯔꯤꯕꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ? ꯑꯩꯅꯦ ꯀꯅꯥꯒꯤ ꯑꯩ ꯑꯣꯏꯅ ꯏ ꯀꯥꯔꯦꯍꯦ. ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯆꯦꯡꯗꯣ. ꯆꯦꯡꯗꯣ ꯄꯨꯊꯣꯛꯑꯒꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯩꯁా ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯣꯏ ꯌꯨꯝꯗꯅꯦ ꯊꯕꯛ ꯁꯨꯔꯣꯏꯗꯕꯅꯤ ꯈꯪꯉꯨ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯃꯅꯤꯊꯣꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯆꯦꯡ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯔꯤ ꯃꯥꯜꯂꯤ ꯁꯛꯇꯥꯅ ꯇꯞꯂꯥꯑꯦ ꯃꯥꯜꯂꯗꯅ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦꯗ ꯑꯩ. ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯙꯝꯀꯥ ꯇꯧꯔꯒ ꯍꯜꯂꯦꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ. ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯤꯁꯤꯒ ꯐꯨꯅꯔꯨꯒꯗ꯭ꯔꯥꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ. ꯑꯩꯅꯦ ꯀꯣꯛꯀꯁꯦ ꯑꯣꯟꯊꯣꯛꯅꯅꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ. ꯑꯩ ꯀꯣꯛꯀꯁꯦ ꯍꯥꯏꯁꯤꯅꯦ. ꯑꯩ ꯆꯥꯛꯏ ꯑꯩ. ꯁꯦ ꯊꯥꯅꯤꯟꯖꯥꯎ, ꯅꯪꯒꯤ ꯆꯦꯡ ꯍꯥꯏꯕꯗꯣ ꯁꯤꯒ ꯂꯩꯔꯦ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯇꯕ ꯇꯧꯅꯨꯀꯣ. ꯑꯗꯨꯒꯅꯦ ꯑꯃꯅ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃ, ꯂꯥꯏꯗ ꯈꯨꯔꯝꯃꯒ ꯑꯝꯇꯪ ꯇꯨꯝꯃꯣꯕ ꯅꯪꯕꯨ. ꯃꯪ ꯐꯖꯕ ꯑꯃ ꯃꯪꯒꯦꯅ. ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯒꯦꯅ ꯊꯝꯕ ꯄꯩꯁꯥꯗꯣ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯪꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕꯗோ ꯎꯔꯝꯕꯩ ꯋꯥꯅꯦꯕ. ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ 9, ꯑꯩꯅ 6 ꯍꯥꯏꯅ 69 ꯀꯛꯎꯕꯗ ꯑꯣꯟꯊꯣꯛꯑꯒꯅꯦ 96 ꯆꯠꯈꯤꯕꯩ ꯋꯥꯅꯦꯕ ꯅꯪꯕꯨ ꯐꯥꯔꯁ ꯔꯥꯎꯟꯗ. ꯑꯗꯨꯒ ꯍꯦꯛ ꯈꯣꯏꯗꯧꯁꯤ ꯂꯪꯈꯠꯄꯅ ꯅꯨꯡꯉꯥꯏꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯕꯨ. ꯂꯣꯏꯔꯦꯍꯦ. ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ. ꯃꯪꯗ ꯏꯃꯥ ꯎꯔꯝꯕꯗꯨꯕꯨ ꯏꯃꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯅ ꯇꯧꯔꯤ ꯃꯥꯅꯦꯗꯤ ꯈꯟꯗ꯭ꯔꯤꯉꯩ ꯂꯥꯏꯗ ꯀꯔꯤꯒꯨꯝꯕ ꯁꯤꯗꯥ ꯑꯃꯇꯪ ꯀꯠꯊꯣꯛꯇꯅ ꯏꯃꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯅ ꯊꯥꯏꯅꯉꯩꯗꯩ ꯇꯧꯅꯔꯝꯃꯤ. ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯌꯨꯛ ꯑꯁꯤꯕꯨ. ꯃꯪꯗ ꯏꯃꯥꯗꯣ ꯎꯔꯝꯃꯦ ꯍꯥꯏꯗꯅꯕꯨ ꯇꯤꯔꯈꯦꯂꯥ ꯁꯥꯟꯅꯊꯣꯛꯏꯅꯦ. ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯕ. ꯀꯔꯤꯅꯣ ꯇꯥꯗꯣ ꯃꯅꯤꯊꯣꯟꯅ ꯑꯗꯨꯛ ꯄꯥꯝꯅ ꯖ꯭ꯋꯥꯔꯗꯨꯕꯨ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯖ꯭ꯋꯥꯔ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯗ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯗ ꯌꯨꯙꯤꯁꯇ꯭ꯔꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯚꯤꯝ, ꯑꯣꯔꯖꯨꯟ, ꯅꯀꯨꯜ, ꯁꯣꯍꯗꯦꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯗ꯭ꯔꯧꯄꯗꯤ ꯐꯥꯎꯕ ꯖ꯭ꯋꯥꯔ ꯑꯗꯨꯒ ꯊꯥꯗꯣꯛꯏꯕꯅꯤ. ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯖ꯭ꯋꯥꯔ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯏꯕꯅꯤ. ꯖ꯭ꯋꯥꯔ ꯍꯥꯏꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯗ ꯌꯨꯙꯤꯁꯇ꯭ꯔꯤ ꯐꯥꯎꯕ, ꯒ꯭ꯌꯥꯟ ꯂꯩꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯐꯥꯎꯕ ꯖ꯭ꯋꯥꯔ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯚꯦꯂꯨ ꯂꯩꯇꯅ ꯖ꯭ꯋꯥꯔꯗꯨꯒ ꯊꯥꯗꯣꯛꯏꯕꯅꯤ. ꯑꯗꯨ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯇꯥꯗꯣ ꯃꯅꯤꯊꯣꯟꯅ ꯖ꯭ꯋꯥꯔꯗꯨꯕꯨ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯗꯨꯅ ꯇꯨꯝꯂꯦ. ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ. ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯃꯄꯥ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯀꯣ. ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯀꯌꯥꯗ ꯋꯥꯖꯔꯤꯕ. ꯑꯩꯒꯤ ꯁꯦꯕꯥꯕꯨ ꯅꯪꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯆꯥꯁꯤꯡꯕꯨ ꯄꯤꯖꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤꯗꯀꯣ. ꯐꯔꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯣꯝꯗ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯊꯥꯅꯤꯟꯖꯥꯎ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ
ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯣ ꯁꯈꯤꯇꯣꯝꯕꯤ, ꯁꯈꯤꯇꯣꯝꯕꯤ, ꯍꯩꯃꯥ ꯁꯈꯤꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯁꯈꯤꯇꯣꯝꯕꯤ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦꯍꯦ, ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯩꯒꯤꯁꯤꯗꯤ? ꯊꯥꯡꯅ ꯄꯨꯔꯁꯨ ꯈꯪꯂꯣꯏꯅꯦ ꯃꯁꯦ꯫ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ, ꯈꯪꯉꯤꯅꯦ, ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯕ꯭ꯔꯥꯅꯦ? ꯀꯔꯤꯅꯣ ꯃꯪꯉꯣꯏ ꯍꯥꯎꯋꯦ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯍꯧꯒꯠꯂꯛꯏꯅꯦ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯊꯟꯇ ꯐꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯅꯪꯗꯤ ꯇꯥꯔꯝꯃꯣꯏꯅꯦ, ꯁꯤꯉꯩ ꯇꯨꯝꯃꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯈꯦꯔꯀꯤꯁꯤꯒ ꯃꯈꯣꯟ ꯑꯃ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯥꯗ꯭ꯔꯥ? ꯇꯥꯗ꯭ꯔꯣ? ꯀꯔꯝꯕ ꯃꯈꯣꯟꯅꯣꯅꯦ? ꯑꯩꯗꯤ ꯇꯥꯗꯦꯗꯅ꯫ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯎꯆꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯀꯣꯇ꯭ꯔꯣꯛ ꯀꯇ꯭ꯔꯥꯛ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ? ꯀꯌꯥꯗꯤ ꯀꯨꯏꯔꯕꯒꯦ? ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯑꯩꯈꯣꯏꯒꯤꯅꯦ ꯊꯣꯡ ꯑꯁꯤꯒ ꯇꯧꯔꯤꯕꯁꯤ꯫ ꯎꯆꯤꯔ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗꯦꯅꯦ ꯅꯪꯕꯨ꯫ ꯍꯣꯏ ꯐꯔꯦ ꯀꯩꯗꯧꯔꯒꯦ, ꯎꯆꯤ ꯑꯣꯏꯔꯝꯃꯁꯨ ꯀꯩꯗꯧꯔꯒꯦ, ꯍꯦꯛ ꯇꯨꯝꯃꯣ꯫ ꯃꯁꯥꯁꯨ ꯇꯨꯝꯗꯦ, ꯃꯤꯁꯨ ꯇꯨꯝꯍꯟꯗꯦ, ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ? ꯍꯥꯏ ꯎꯆꯤ, ꯀꯔꯤꯅꯣꯅꯦ? ꯀꯔꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯇ꯭ꯔꯣꯛ ꯀꯇ꯭ꯔꯥꯛ ꯍꯥꯏꯅ ꯀꯔꯤꯅꯣ ꯑꯣꯠꯂꯤꯗꯨꯕꯣ? ꯀꯣꯠꯇꯅꯦ ꯐꯧ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯏꯃꯨꯡꯗꯣ, ꯑꯗꯨꯒ ꯆꯠꯂꯒ ꯐꯧꯁꯤꯡꯗꯣ ꯈꯔ ꯆꯤꯛꯊꯠꯂꯨꯖ ꯆꯠꯂꯨꯅꯦ꯫ ꯀꯔꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯣꯠꯂꯤꯕꯁꯤꯕꯣ? ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯀꯣꯇ꯭ꯔꯣꯛ ꯀꯇ꯭ꯔꯥꯛ ꯍꯥꯏꯅ ꯅꯪꯅ ꯑꯣꯠꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯑꯣꯠꯂꯨꯖ ꯆꯠꯂꯨ꯫ ꯀꯔꯤꯁꯨ ꯆꯥꯅꯤꯡꯉꯥই ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ꯫ ꯑꯣꯏꯔꯦꯍꯦ, ꯎꯆꯤꯗꯨꯅ ꯅꯪꯒꯤ ꯃꯔꯣꯟꯗꯣ ꯈꯪꯕꯅꯤꯗꯣ꯫ ꯌꯥꯔꯦ ꯇꯨꯝꯃꯣ, ꯑꯩꯁꯨꯅꯦ ꯉꯟꯅ ꯍꯧꯒꯠꯅꯕ ꯇꯧꯒꯦ꯫ ꯑꯣ ꯅꯪꯇꯅꯦ ꯍꯦꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯏꯕꯦꯝꯃ, ꯑꯩꯗꯤꯅꯦ ꯈꯦꯔꯀꯤ ꯃꯄꯥꯟꯒ ꯑꯣꯏꯔꯕꯅꯤꯅꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯟꯁꯤꯅ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯐꯔꯦ, ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯑꯩꯁꯨꯅꯦ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯆꯥꯎ ꯑꯗꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯏꯇꯣꯝꯕꯤ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯊꯥꯅꯤꯟꯖꯥꯎ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦꯍꯦ ꯁꯈꯤꯇꯣꯝꯕꯤ ꯅꯪꯕꯨ, ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗꯨꯒ ꯆꯥꯛ ꯊꯣꯡꯂꯤꯃꯦꯅ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯀꯔꯤꯕꯨ ꯇꯧꯔꯤꯕꯒꯦ ꯅꯪꯕꯨ? ꯀꯔꯤꯅꯣꯅꯦ ꯁꯈꯤꯇꯣꯝꯕꯤ, ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯂꯤꯃꯦꯗꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗꯨꯒ ꯅꯩꯁꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯅꯣ? ꯁꯤꯡꯗꯣ ꯃꯆꯥ ꯃꯆꯥ ꯊꯥꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯗꯣ ꯑꯆꯧꯕ ꯑꯃ ꯅꯝꯁꯤꯜꯂꯝꯃꯒ ꯑꯗꯨꯒꯩ ꯑꯇꯩ ꯊꯕꯛ ꯁꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯃꯩꯅꯥꯛꯇꯨꯒ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨ ꯅꯪꯕꯨ? ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ? ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗꯨꯕꯨ ꯑꯣꯟꯁꯟꯅ ꯊꯣꯡꯗ꯭ꯔ ꯀꯗꯥꯏꯗꯒꯤ ꯍꯥꯎꯗꯣꯔꯤꯒꯦ? ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ꯫ ꯁꯤꯡꯗꯣ ꯑꯗꯨꯛ ꯃꯆꯥ ꯃꯆꯥ ꯊꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯍꯤꯟꯖꯥꯡꯗꯣ ꯌꯥꯡꯅ ꯃꯨꯜꯂꯅꯤ ꯍꯥꯏꯒꯦ? ꯎꯄꯤ ꯑꯆꯧꯕ ꯑꯃ ꯊꯥꯖꯤꯜꯂꯝꯃꯒ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯑꯇꯩ ꯑꯇꯩ ꯊꯕꯛꯁꯨ ꯁꯨꯕ ꯌꯥꯏꯗꯅ ꯀꯔꯤꯅꯣ? ꯌꯦꯡꯒꯦ ꯊꯣꯛꯎꯁꯦ, ꯑꯩꯅꯦ ꯁꯤꯡꯗꯣ ꯀꯃꯥꯏꯅ ꯊꯥꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ, ꯊꯣꯔꯛꯑꯣ ꯂꯥꯎ ꯁꯣꯝꯗ꯫ ꯑꯩꯅ ꯁꯣꯝꯗꯗꯤ ꯂꯩꯔꯪꯗꯣ ꯀꯥꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯁꯤꯡꯗꯣ ꯄꯤꯛꯅ ꯄꯤꯛꯅ ꯀꯛꯅ ꯊꯥꯔꯤ, ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯇ ꯆꯥꯎꯈ꯭ꯔꯕ ꯈꯥꯏꯁꯨ ꯈꯥꯏꯗꯕ ꯁꯤꯡ ꯑꯃ ꯄꯨꯁꯜꯂꯛꯑꯒ ꯃꯩꯁꯦ ꯊꯥꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯃꯥꯏꯅꯅꯦ ꯁꯤꯡꯗꯣ ꯊꯥꯒꯗꯕ ꯑꯣꯏꯗꯤꯅꯦ ꯄꯥꯝꯕꯤꯅꯤ ꯀꯩꯅꯤ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯣꯅꯦ ꯈꯥꯏꯗꯕꯤꯗ, ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯔꯁꯦ ꯌꯥꯔꯦꯗꯅ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗꯅꯦ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛꯇ ꯍꯤꯟꯖꯥꯡꯗꯣ ꯀꯌꯥ ꯌꯥꯡꯅ ꯃꯨꯜꯂꯤ ꯌꯦꯡꯉꯨ꯫ ꯊꯣꯔꯧ ꯅꯪꯁꯨ ꯃꯄꯥꯟꯗ, ꯃꯩꯅꯥꯛꯁꯤꯒ ꯑꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯗꯅ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯊꯥꯅꯤꯟꯖꯥꯎ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯇꯨꯅ ꯈꯦꯔꯀꯤ ꯑꯗꯨꯒ ꯌꯩꯗꯨꯅ ꯊꯥꯅꯤꯟꯖꯥꯎ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯊꯥꯅꯤꯟꯖꯥꯎ, ꯇꯨꯝꯂꯕ꯭ꯔꯅꯦ ꯅꯪꯕꯨ? ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯍꯥꯟ ꯃꯈꯩꯅ ꯎꯆꯤꯅ ꯇꯨꯝꯕ ꯌꯥꯗꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯃꯃꯤꯡꯒ ꯀꯧꯔꯝꯃꯤꯗꯨꯕꯣ? ꯀꯔꯤꯅꯣ ꯈꯦꯔꯀꯤ ꯁꯣꯝꯗꯒꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯣ? ꯑꯣ ꯁꯈꯤꯇꯣꯝꯕꯤ, ꯁꯈꯤꯇꯣꯝꯕꯤ, ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯍꯧꯒꯠꯀꯗꯕ ꯏꯇꯨ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦꯍꯦ, ꯀꯅꯥꯅꯣꯝꯅ ꯑꯩꯉꯣꯟꯗ ꯀꯧꯔꯝꯃꯤꯅꯦ ꯅꯪꯕꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯍꯦꯛ ꯍꯧꯒꯠꯂꯒ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯉꯣꯟꯗꯗꯤꯅꯦ ꯃꯈꯣꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ, ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯃꯈꯣꯟ ꯇꯥꯔꯕꯒꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯗꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯗꯣꯛꯄꯁꯤꯒꯅꯦ ꯑꯩꯅꯦ ꯇꯨꯝꯁꯤꯠꯁꯦ ꯐꯥꯗꯅ ꯅꯣꯡꯉꯥꯜꯂꯒ ꯀꯣꯛꯁꯦ ꯆꯤꯛꯄꯅ꯫ ꯀꯩꯗꯧꯔꯕꯒꯦ? ꯀꯔꯤꯃꯨꯛ ꯃꯈꯣꯟ ꯇꯥꯔꯒꯦ ꯉꯁꯤꯅ? ꯍꯥꯏ ꯑꯉꯥꯎꯕꯤ, ꯑꯣ ꯑꯉꯥꯎꯕꯤ, ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯎ꯫ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯅꯦ ꯈꯦꯔꯀꯤ ꯃꯄꯥꯟꯁꯤꯗꯒꯤ ꯊꯥꯅꯤꯟꯖꯥꯎ ꯇꯨꯝꯂꯕꯔꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯨ꯫ ꯀꯂꯥꯀꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯦꯅꯦ ꯅꯪꯕꯨ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯇꯨꯝꯕ ꯃꯇꯝꯗ ꯈꯦꯔꯀꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯃꯨ ꯍꯥꯏꯗꯅ? ꯅꯪꯅꯗꯤ ꯑꯣꯂꯥꯡꯉꯦꯅ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯒ ꯇꯨꯝꯃꯦ, ꯑꯗꯨꯅ ꯅꯅꯥꯀꯣꯡ ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯅꯦꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪ ꯑꯗꯨꯃꯥꯏꯅ ꯒꯙꯥ ꯑꯗꯨꯃꯥꯏꯅ ꯇꯨꯝꯕ ꯃꯤꯅꯦꯅ ꯈꯜꯂꯨꯕ꯭ꯔꯥ ꯑꯩꯕꯨ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯅꯠꯇꯦ, ꯑꯋꯣꯏꯕꯃꯛꯀꯤꯅꯤ ꯅꯪꯕꯨ꯫
kaya fazana ꯑꯩꯒꯤ ꯃꯃꯤꯡ ꯀꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯅꯥꯀꯣꯡ ꯍꯦꯛ ꯃꯌꯥꯁꯤꯒ ꯀꯧꯔꯛꯏꯃꯤꯅꯦ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯣ ꯀꯧꯔꯛꯄꯕꯨ ꯑꯣꯏꯔꯁꯨꯅꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯎꯅꯔꯒꯅꯦ ꯈꯦꯜ ꯑꯃꯇꯪ ꯍꯨꯟꯗꯣꯛꯎꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯉꯣꯟꯗꯅꯦ ꯍꯦꯛ ꯃꯈꯣꯟ ꯑꯃ ꯇꯥꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤ ꯑꯃꯨꯛꯇꯪ ꯍꯌꯦꯡꯅꯦ ꯈꯦꯜ ꯍꯨꯜꯂꯨꯔꯁꯤ ꯌꯥꯔꯕ꯭ꯔꯣ? ꯉꯁꯤꯒꯤꯗꯤꯅꯦ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯟꯖꯥꯎ ꯑꯗꯨꯒ ꯍꯥꯏꯔꯤꯕꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯊꯥꯅꯤꯟꯖꯥꯎ ꯑꯗꯨꯅ ꯇꯥꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏꯔꯤꯕꯤ ꯃꯥꯏꯕꯤ ꯑꯗꯨꯒ ꯈꯦꯜ ꯍꯨꯟꯗꯨꯅ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯥꯏ ꯊꯥꯅꯤꯟꯖꯥꯎ ꯁꯈꯤꯇꯣꯝꯕꯤꯌꯥ ꯅꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯠꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯅꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯋꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯤ ꯍꯤꯡꯁꯥꯕꯤ ꯑꯁꯦ ꯇꯣꯡꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯦ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯡꯅ ꯀꯠꯊꯠꯅꯕ ꯇꯧ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯏꯃꯥ ꯃꯥꯏꯕꯤ ꯆꯥꯎꯈ꯭ꯔꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯀꯛꯄꯒꯤꯗꯃꯛꯇꯗꯤ ꯏꯊꯟꯇꯗꯤ ꯉꯝꯃꯣꯏꯗꯣ ꯑꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉ ꯀꯛꯎ ꯍꯥꯏꯕꯅꯤꯅ ꯏꯊꯟꯇ ꯀꯛꯑꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯪꯒꯅꯤ꯫ ꯃꯤꯅꯦ ꯎꯔꯦ ꯅꯣꯡꯃꯒꯤ ꯍꯥꯖꯤꯔꯥ ꯃꯃꯜꯁꯤꯅ ꯀꯟꯈ꯭ꯔꯤꯕ ꯀꯔꯤꯅꯣꯅꯦ ꯂꯩꯇ꯭ꯔꯕ ꯑꯩꯉꯣꯟꯁꯤꯒ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯑꯇꯩ ꯎꯄꯥꯏ ꯂꯩꯒꯦ? ꯄꯥꯝꯕꯤꯗꯣ ꯀꯛꯇꯁꯨ ꯌꯥꯗꯕ ꯎꯄꯥꯏ ꯑꯇꯩ ꯂꯩꯇ꯭ꯔꯕꯅꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯅꯪꯕꯨ꯫ ꯍꯦꯔꯥ ꯊꯥꯅꯤꯟꯖꯥꯎ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯦ ꯅꯪꯁꯦ ꯂꯩꯇ꯭ꯔꯦ ꯃꯇꯤꯛ ꯂꯤꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯀꯔꯤꯅꯣ ꯃꯤ ꯑꯅꯤꯈꯛ ꯅꯦꯛꯄꯕꯨ ꯀꯌꯥꯝ ꯂꯧꯅꯤ ꯍꯥꯏꯒꯦ? ꯑꯗꯣ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯃꯨꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅꯅꯦ ꯇꯧꯔꯣ ꯁꯈꯤꯇꯣꯝꯕꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯣꯏꯅꯅꯦ ꯄꯥꯝꯕꯤꯗꯣ ꯀꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅꯅꯦ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯕꯖꯥꯔ ꯀꯩꯊꯦꯜꯗ ꯃꯤ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯅꯔꯛꯄ ꯃꯇꯝꯗꯨꯒ ꯍꯥꯏꯔꯤꯕ ꯃꯩ ꯆꯪꯕ ꯌꯣꯠꯄꯤꯗꯣ ꯑꯗꯨꯃ ꯌꯩꯔꯣ ꯈꯪꯉꯕ꯭ꯔꯥ? ꯌꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯁꯥꯕꯤꯗꯣ ꯇꯣꯡꯕ ꯉꯝꯂꯔꯣꯏ ꯃꯩ ꯆꯪꯕ ꯄꯣꯠꯅꯤꯅ ꯃꯥ ꯀꯤꯗꯨꯅꯅꯦ ꯄꯥꯝꯕꯤ ꯑꯗꯨ ꯁꯣꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯁꯥꯕꯤꯗꯣ ꯅꯈꯣꯏꯗ ꯌꯦꯠꯂꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯣ ꯕꯖꯥꯔ ꯀꯩꯊꯦꯜꯗ ꯃꯤ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯅꯔꯛꯄ ꯃꯇꯝ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯅꯦꯕ ꯏꯃꯥ ꯃꯥꯏꯕꯤ ꯋꯥꯗꯨ ꯑꯗꯨꯝꯅꯅꯦ ꯈꯔ ꯂꯥꯏ ꯂꯥꯏꯅ ꯍꯥꯏꯋꯣꯕ ꯌꯣꯠꯄꯤ ꯑꯃ ꯂꯩꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯣ ꯌꯣꯠꯄꯤꯗꯣ ꯌꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯤꯡꯁꯥꯕꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯇꯣꯡꯂꯔꯣꯏꯀꯣ? ꯇꯣꯡꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯁꯥꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯅꯦ ꯃꯥ ꯇꯣꯡꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯗꯣꯈꯤꯅꯥꯗꯤ ꯀꯌꯥ ꯇꯧꯅꯤ? ꯌꯥꯔꯦ ꯊꯥꯅꯤꯟꯖꯥꯎ ꯅꯪꯅ ꯂꯤꯛꯄꯁꯤ ꯎꯕꯗꯅꯦ ꯗꯣꯈꯤꯅꯥꯒ ꯍꯥꯏꯒꯗꯕ ꯑꯩ ꯏꯕꯨ ꯏꯀꯥꯏꯔꯤꯍꯦ ꯌꯥꯔꯦ ꯅꯪꯅ ꯑꯉꯝꯕ ꯈꯔ ꯇꯧꯔꯝꯃꯣ꯫ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯕꯤꯅꯨꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝ ꯂꯨꯄꯥ 50ꯈꯛ ꯑꯣꯏꯅ ꯇꯧꯖꯔꯝꯃꯒꯦ ꯌꯥꯔꯦꯗꯅ꯫ ꯑꯣ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯀꯤ ꯌꯣꯠꯄꯤꯗꯣ ꯌꯥꯡꯅ ꯌꯩꯔꯨꯅꯕ ꯇꯧꯔꯣ ꯆꯠꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯌꯣꯠꯄꯤ ꯑꯁꯦ ꯌꯩꯔꯕꯅꯤꯅ ꯍꯤꯡꯁꯥꯕꯤ ꯑꯁꯦ ꯇꯣꯡꯕ ꯉꯝꯃꯔꯣꯏꯑꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯦꯡꯕ ꯍꯥꯏꯅꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄ꯭ꯔꯥ ꯍꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯥꯅꯤꯟꯖꯥꯎ ꯑꯁꯤꯅ ꯃꯥꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯕꯖꯥꯔ ꯀꯩꯊꯦꯜꯗ ꯃꯤ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯩ ꯆꯪꯕ ꯌꯣꯠꯄꯤ ꯑꯁꯤ ꯄꯥꯝꯕꯤ ꯑꯗꯨꯒ ꯌꯩꯅꯕ ꯍꯥꯏꯔꯝꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯣꯡꯕ ꯄꯥꯝꯕꯤ ꯑꯁꯦ ꯇꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯍꯛꯆꯥꯡꯁꯤꯒ ꯀꯥꯔꯦꯟꯅ ꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯣꯡꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯅꯥꯅꯅꯣ ꯃꯩ ꯆꯪꯕ ꯌꯣꯠꯄꯤ ꯑꯁꯤ ꯌꯩꯁꯜꯂꯝꯃꯤꯁꯤꯅ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯅ ꯈꯔ ꯇꯣꯡꯖꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒꯕꯨ ꯍꯥꯏꯔꯤꯕ ꯌꯣꯠꯄꯤ ꯑꯁꯤꯕꯨ ꯌꯩꯁꯜꯂꯝꯃꯤꯅꯦ꯫ ꯐꯔꯦ ꯇꯣꯡꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯄꯥꯝꯕꯤ ꯑꯃꯨꯛ ꯊꯤꯔꯨꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ ꯉꯁꯤꯇꯪꯗꯤ ꯇꯨꯝꯍꯟꯕꯤꯔꯣꯀꯣ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯃꯈꯣꯟꯗꯣ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯤꯔꯅꯨꯀꯣ꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯅꯤꯟꯖꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯩ ꯆꯪꯕ ꯌꯣꯠꯄꯤ ꯑꯗꯨ ꯌꯩꯔꯨꯕꯗꯒꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯄꯥꯝꯕꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯊꯥꯅꯤꯟꯖꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯖꯈꯤ꯫